Akiswani Imphal, Nolini Devi na paupajari, ahanbada maruiba pau. Assam amasung nongsu Bengal ki anisuba tangkaki vote hujik ngayaki mamang pung tagi thadaba hokre. Manipur da COVID-19 ki case tapna hengalagtuna active case ki masing humputara sure amachung sahi nipu manga ki mathakta leiba mioi khudingmak ngasidagi COVID-19 ki tika kapa horagani. Leibak asida COVID-19 gi laizat amuk hanna sandoraki ba sigi yanglaga jaksin ba watpagi thawong sing tokpina ba haijari tangai phadaba jaksil thawrang sing gakna chatpaga loinana sahi nipu manga ki masakta leiba mioi khudingmak chuksoi soidana vaccine kapthokpiu yumdagi heksa thokpada face mask upiu mi amaga gi marakta food taruk lapna leibiu mai mit amadi khusa toina hamdoktuna tarutana na thambiu haujik mapung ga pau Assam amasung nongsu Bengal ki anisuba tangkaki vote hujik ngayaki mamang pung tagi thadaba hokre numidang wadam pung taruk phawba vote hadanakani nongsu Bengal da jila mari ki Vidhan Sabha Kendra kunsada tangkak asida vote hadanari tangkak asida vote lak humputara manga lising marputara marina mirep sama humputara mathoigi maraiba klep kani Kendra kunsa asida BJP amasung Trinamool Congress na lamba thengnari Assam da tangkak asida jila tara humdoigi Vidhan Sabha Kendra kunsa mapanda vote hadanari tangkak asida nupi mirep kuntaruk jauna mirep sahum nipu mangana lamba thengnari masida vote lak humputara humdoi lising nipu marina vote hadanagani Raijagi CEO Nitin Khare na hai Mikal Santi oina amasung niyom chumna pangthoknaba sekhil thawrang lokhatle tangkak asida BJP na mirep kunsa mari Congress na kunipan AJP na 18 AIUDF na 3 AGP taruk BPF taruk amasung independent mirep chama humputara taruk na lamba tongnari tangkak amakakta da pangthokadoriba Kerala Tamil Nadu amasung Puducherry amadi nongsu Bengal amasung Assam gi ahum suba tangkaki mikal gi vote khombagi thabak kan khalakli tangkak asigi mikal tha sigi taruk da pangthokani Hanagi Mantri Karam Samna Hari Tinjang Kaijang daba mating leba kunai ama sengbanabagi tamak mayai kabani sa amadi jagsagi lapna leigatabani Imphal ki Dems ki Jubilee Hall da ngarang pangthokpa Nasa Mukta Bharat Abhiyan gi thawramda saruk yaratuna Sri Samna Hai Mayai kabani sa amadi drug pulebak asidagi mapung phana manghanaba pandamda Pradhan Mantri Narendra Modi na campaign asi haudokhibani Manipur ki Singhi lamda pobi parbi paktakna na thaba amadi mafam kharada lona drug sungpham sing linkhalakliba asina Manipur da su drug isaiting asi yamna kiningai oiba thak amade lakli Mayai kabani sa amadi drug na sahi nauriba nahak kaya matam satana sihanduna aikhoigi apikpa zati asigi tungi laibakda akiba ama piriba asi tingdaba honabada civil society organization sing amadi miyamna sarkar ga kusamna duna punna honaminaba tangai fate Mayai kabani sa amadi drug na miyoibagi haksang da manghaliba singi matang da paksana awareness pinaba honabada medical profession da laidiba madu oina doctor singna achauba thawdang lobagi tangai fadabasu si chamna phungdokhi Manipur da hoki babung kunmari da mioi satet kunipan test over da mioi taret nauna COVID-19 positive oiba thengnaki masi tharaga hauji phawbada positive oiba apunba masing esing kunmapan samri sure ngarang positive oikiba mioi singadu Imphal West jila dagi taruk amasung Churachandpur jila dagi amani hairiba matamasi da home isolation da leiba mioi mari discharge toki masi tharaga hauji phawbada naba phaba apunba masing esing kunipan samapan yankai taruk sure Naba phabagi sang sada marputara nipan dasnik mari nipan oiri hauzik active case humputara leiri ngarang phawbada puna sample lak maka lising humputara taruk sa Manipur test tokre Imphal airport ngarang mioi sa marphu mapan test tobada mioi manga positive oiba thengnaki hauzik phawbada airport test tokiba mioi lising ani subna marputara matoigi manungda mioi kunthani toi COVID-19 positive oiki Marak asida ngarang Indigo Flight 6E 2251 gi ro tara taruk tagi kunithoi phawba amasung ro kunsa tagi nifu phawba amadi Air India Flight A1 889 gi ro tara ni thoi tagi tara nifan phawba da tunglakpa passenger singna mari leinaba district surveillance officer sing nachaga common COVID control room da pau phawrukna ba haidi Amarom da hoki balebak pokon numit phawbada raija asigi oina beneficiary lesing marphu taruk subna nifu mari COVID-19 ki tika kaptokre masigi manungda healthcare worker lesing kunthama toi satuk ani yauri pawgi marak thanna atenba break ama Imphal airport kanaknana
Khabam Bamdiar amasung Maikamda, Panthoibi Constructions Private Limited na Paikatchariba, Flat, Villa Amadi, Row House Tanipa Nipumari Gidamak, Booking House Yaragani. Masi Gidamak Lakliba April Tang Taranitoigi, Ayuk Pung Taramakhaida, Imphal Hotel Gisangai Holda, Exhibition Nama Pangtok Jagani. Exhibition Namita Booking Tawiva Singda, Special Discount Pijagani. Flat Singasi, Arriva Mong the Laiba Yanabagidamak, Special Loan Gikudong Chabashu Tamzari. Paujanjariba, Panthoibi Constructions Private Limited, a sister company of Panthoibi Housing Finance Company Limited, Taurang Mumlaikai, Uripok, Imphal. Tabiriba Pawasi, Akasvani, Imphal Takini. Sahi nipu mangagi matakta laiba miyoi kudingmak nasidagi COVID-19 gi tika kapahuragani. Akasvani Paumin Hai, English Machama Panhubutara Taretki, January Amagi Mamang the Pok Pamusing, Tika Taba Achina Kontingani. Niti Ayoki member Amasung National COVID-19 Task Force Chairman, Dr. B.K. Pornahai. Sahi nipu mangagi matakta laiba mipung kudingmak na singnaba laitana Torokduna COVID-19 gi tika Thadok Piyo. Rajya Nipan, Maharashtra, Chhattisgarh, Karnataka, Kerala, Tamil Nadu, Gujarat, Punjab, amasung Madhya Pradesh da nimit khudingi COVID-19 gi case hengalakpa leptre. Lebak asigi oina anova apunba positive case ki sada mapumari 10.38 Rajya Nipan asidagini. Haukiba pung kunmari da lebak asida anova case lising yang kai humdoi hena tengnakiba ka loinana positive oiba masing koti ama lakun mato hen kre. Haksal Mantralay na hai haukiba pung kunmarida laicet asina miyoi sahum yang kai mari siki masi tharaga hauji paupada laicet asina siba apunba masing lakama lising humpunito hen kre. Marak asida lebak asigi oina COVID-19 dagi naba parapagi sangsada marputara mari dasnik ama amada hantarakli. Imphal ngasi pongba pause singi maruiba pause singi damak haujek Wahengbam Rajesh Laide Rajesh. Tagatari Nolini. Salagi founder Wahengbam Samarjit Imphal da Purakle numit 12 ni police custody da remand lauthakre Samarjipu sagulaba miyoi nipan police na fare Wahengbam Samarjit masing hannaba police custody remand pikre police na ahan boina Imphal city da drone sizinaduna surveillance satakre Samarjit na bail PBU haijakiba court na April 12 da khanagadori haiba pauna poknapam sanalaiba huyelan pau amasung sangai express English ki ahan be headline tori Pawasi Isial Express kina ani suwe headline aduga sangai Express Manipuri dana Wahengbam Samarjit yauna miyoi mapan police custody da thamkre haibana machu sangjada box tawraga phongni Pawasi ngasi Imphal da phongba atai pawse singi ahamba lamai da phongba thengnare Marini chanba pawda thabal chongbagi makhol tanakide haiba pawna sangai Express Manipuri da banner headline tawduna phongli Yausang Sports mafam kya da pangthokli SOP ngapagi mami tadre miyoi tare COVID-19 positive oire haiba pawna Isial Express ki ahamba headline tori COVID positive oibagi masing hengalakle active case humbudra lairi miyoi lising marfu taruk sukna nipu mari tika thakre haibasina naharugi thokdangi ahanba headline tori Atsungi khongjang April 5 dagi makha tana chatharagani haiba pauna People's Chronicle gi ahanba headline tori Pawasi Sangai Express English dana ani suba headline tori Andro amasung sandang senba khulgi khunjasing gi marakta irang thokre fact finding committee amana thijilagani haiba Mukhyamantri gi wafamna Sana Laiba Naharugi Thokdang amasung People's Chronicle gi ani suwe headline tori Myanmar dagi sanglakpa sing record tokduna thamnaba state singda high kre haiba pauna ponggi ani suwe headline tori Gender Gap Index ta India gi mapam kunipan hantarakle haiba pauna huyelan pawgi ani suwe headline tori Mayang Imphal PIC icham chamba dressing tawba phawbagi khudong chaba leite haina tawhallakle haiba pawma Naharugi Thokdang gi anchor kalam da phongli COVID-19 gi second wave ahan badigi hena khudong thiningai ni haiba Professor Asis Zagi wapam Sangai Express English ki anchor kalam da phongli Nagagi tokhaiba firal amasung constitution lehenbagi wapam mantik naba yaroi haiba NSN angi wapam huyelan pawgi anchor kalam da phongli Pawasi Sangai Express English su phongli Nolini Tagatari Rajesh Loisilakpada COVID-19 dagi ngakthoknaba face mask supa putteruk lapnana leiba khutcha amati maimik tarutanana tamba haiba achamba thong ohum asi ngakna chatpinaba amukhana ningsingjari aroibada maruiba pau amukhana Assam amasung nongchu Bengal ki ani suba tangka ki vote hojik ngaki mamang pung tare tagi thadaba hokre Manipura COVID-19 ki case tamna hengalaktuna active case ki masing humputara sure amasung sahi nipu mangagi matakta leiba miyoi kudimak ngasidagi COVID-19 ki tika kapahuragani Paulo Jare